Ngasi numidang wairam phongkhiba paujel pause dagi maru oiba pau khara khangasiraga miyamda khudamsing Kuki Refugee singi lana se mapan lamgi ethil singna thokhanbani haibagi khudamsing phangba ngamle agency mamang sahi 2023 gi May 3 dagi haurakhiba kaumki irang asibu thijiliba National Investigation Agency NIA na Manipur thoklibi irang asigi haurakphong khangba hore irang asi mapan lamgi ethil singna thokhanbani haibagi khudam changdamsing phangba ngamle haina News Agency Organizer na report tawri irang asida hagthengnana achawa thodang lawriba atopa lebaki miyoising NIA na masak khangba ngamkhibaga loinana miyoising asina kangru amada tongsillaga Manipur leiba asi thugainaba sille masigidamak darkar oiba sel khulai amade atai logistic and technical supporting piduna Manipur da bayon oiba thabak thoromsing toholi hairi report asina makha taraduna Mapalgi lebak maru oina yumlonariba Myanmar romdagi khusu khulaising Manipur romda supply tawre supply tawrakliba khulaising ase icham chamba local na savanate khulaising asi aphaba makhalgi khulaising ni khulaising asi pairaga michamda onchilakpa amadi tawningba violence ki thawngsing chathabada sijinari haide masige maram chaba khudam haibabu handak mejiram dagi soromona kauba Manipur ge Group amade khusu khulai supply tawba mioi amma NIA na faduna investigation chathaba matamda soromona amasung langai homma lamu wanauma amade atei mioi kharaga loinana afaba makhalgi khusu khulai sing supply tawduna Manipur da act of teller sing chatha hali haide NIA na chathakhiba investigation ase maitei gi tonga balup singna documentation singna sijinariba khusu khulai sing ase afaba makhalgi Myanmar romdagi pusilakpa khulaising na haina claim kaya tawrakpadagi NIA na thijinbada khangba ngamkhibani hairi report asina makhata na hai soromona ase mejora macha oirabasu mahakka loinana armed smugglers singna Myanmar lebaki miyoisinga khusamnaduna Manipur da afaba makhalgi khusu khulaising supply tawduna Manipur khaktada irang tawhanbada natana North East state singda achawa threat amasu oire Thong asi matam chana laksil haudravade North East region da paikhatliba chakot tharangda soanbada natana tangdulaita daba phibam amada lakpa yabagi oithokpa lei hainasu agency gi pau asina makhata na phongdorakli makhata rakpa pauda Supreme Court na Assam gi NIA da sinakre Manipur gi irang asiga mari leinaba NIA na lakhatpa case nipan Supreme Court na ngasi NIA Special Court Guwahati da transfer tawbagi ayaba pikre NIA na Manipur gi irang asiga mari lenana lokhatkiba casing ayambana unlawful activities prevention act 1967 gi makhada Manipur police na register tawraba case NIA na amuk nangna register tawduna investigation chathaba hawkibane Supreme Court ki Justice Deti Pardiwala amasung Justice R Mahadevam gi division bench amana ngasi hariba NIA na pariba case asi NIA na Special Court Guwahati da mapungfana free and fair trial chathabangam naba khongthang amani haide makhata pauda Indian Constitution na piriba preamble Manipur da chatnada bagum tawre Dr. Y. Premananda Manipur da Indian Constitution na piriba preamble asi chatnada bagum tawre haina Manipur University gi Department of Law Head Dr. Y. Premananda na phongdokre ngasi National Service Scheme NSS Cell Manipur University na sinduna MU gi court hall la pangthokiba celebration of Indian Constitution DN Jan Jatiya Gorar Niwas 2019 gi tharomda wafam ase Y Premananda na phongdokibane ngasi gi tharom aduga mai leinana 75 years of Constitution evolution issue and challenges haibagi matangda nomagi oiba national seminar amasu pangthokki Tharomga mari lenyana Dr. Y. Premananda na makhatara dun hai. Kumja 1994 da Indian Constitution ase adopt tawkhibane. Indian Constitution na yauraga lairiba justice ase Manipur gi miyamna pidaba haiba ase Constitution asibu khongongnabane. Miyamna Imphal mayoldagi kilometer 15 lalaga chappa ngamdre. National Highway sing thingjinba amadi Miyoi kaya terrorist sing na hatningba matamda
ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯇꯝꯊꯤꯅ ꯍꯥꯠꯄꯗ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯦ꯫ ꯔꯥꯏꯠ ꯇꯨ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯦꯟ ꯔꯥꯏꯠ ꯇꯨ ꯐ꯭ꯔꯤꯗꯝ ꯑꯃꯗꯤ ꯖꯁꯇꯤꯁꯀꯤ ꯃꯍꯥꯎ ꯐꯪꯗꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯤꯡꯂꯤ꯫ ꯉꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯗꯤ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯝꯐꯝ ꯊꯣꯛꯄ ꯍꯛ ꯑꯗꯨ ꯐꯪꯍꯜꯂꯨ ꯍꯥꯏꯕꯒꯤꯗꯃꯛ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯄꯥꯎꯅꯤꯈꯣ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯪꯒꯠꯆꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯀꯣꯀꯣꯃꯤꯒꯤ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯃꯤꯁꯤ ꯃꯤꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯅꯕꯒꯤ ꯑꯆꯧꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯃ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯂꯤꯗꯂꯣꯔ ꯂꯧꯏ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯂꯧꯅꯔꯤꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯍꯥ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯕꯣꯏꯀꯣꯠ ꯇꯧꯕ ꯌꯥꯎꯅ ꯀꯨꯀꯤ ꯃꯤꯅꯤꯁꯇꯔ ꯑꯅꯤ ꯂꯧꯊꯣꯛꯄ ꯑꯃꯗꯤ ꯑꯦꯗꯨꯀꯦꯁꯟ ꯌꯥꯎꯗꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯐꯤꯁꯁꯤꯡ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯍꯌꯦꯡꯗꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯁꯠꯗꯥꯎꯟ ꯑꯁꯤꯗ ꯑꯦꯁꯦꯟꯁꯤꯌꯦꯜ ꯁꯔꯚꯤꯁ ꯑꯃꯗꯤ ꯑꯦꯗꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯗꯗꯤ ꯈꯣꯟꯖꯤꯜꯂꯣꯏ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯊꯣꯛꯆꯣꯝ ꯁꯣꯃꯦꯟꯗ꯭ꯔꯣꯅ ꯂꯝꯐꯦꯜꯗ ꯂꯩꯕ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯃꯈꯣꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯉꯔꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯑꯥꯔꯃꯤ ꯀꯦꯝꯞ ꯃꯅꯨꯡꯗ ꯆꯪꯈꯤꯕꯒꯤ ꯈꯨꯌꯦꯛꯇꯤ ꯄꯤꯔꯝꯃꯤ, ꯊꯣꯛꯈꯤꯕꯒꯤꯗꯤ ꯈꯨꯌꯦꯛ ꯄꯤꯔꯝꯗꯦ꯫ ꯀꯃꯜ ꯕꯥꯕꯨꯒꯤ ꯂꯣꯏꯅꯕꯤ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯀꯦꯝꯞ ꯃꯅꯨꯡꯗ ꯋꯥꯔꯛ ꯑꯦꯖꯦꯟꯁꯤ ꯑꯃꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯑꯣꯏꯕ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯃꯁꯥꯒꯤ ꯊꯕꯛ ꯆꯠꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏꯔꯦ꯫ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯣꯏꯇꯣꯡ ꯈꯨꯅꯧꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯆꯍꯤ 52 ꯀꯧꯏ ꯍꯥꯏꯔꯦ꯫ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯉꯔꯥꯡ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯑꯥꯔꯃꯤ ꯀꯦꯝꯞꯇ ꯊꯕꯛ ꯆꯠꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯄꯅꯤ꯫ ꯃꯍꯥꯛ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯑꯥꯔꯃꯤ ꯀꯦꯝꯞ ꯃꯅꯨꯡꯗ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯇꯧꯕ NES ꯀꯧꯕ ꯋꯥꯔꯛ ꯑꯦꯖꯦꯟꯁꯤ ꯑꯃꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨꯒꯤ ꯃꯌꯥꯝꯕꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯍꯥꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯑꯥꯔꯃꯤ ꯀꯦꯝꯞ ꯃꯅꯨꯡꯗ ꯊꯕꯛ ꯆꯠꯂꯤ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯅ ꯂꯩꯔꯛꯄꯅꯤ꯫ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯃꯥꯡꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯇꯧꯈ꯭ꯔꯦ꯫ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯄꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯪꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯃꯜ ꯕꯥꯕꯨꯒꯤ ꯂꯣꯏꯅꯕꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ, ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅꯁꯨ ꯃꯍꯥꯛꯄꯨ ꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯑꯣꯏꯕ ꯑꯦꯂꯤꯃꯦꯟꯠꯁꯤꯡ ꯃꯨꯠꯊꯠꯄ ꯃꯊꯧ ꯇꯥꯏ, ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯏꯍꯧꯒꯤ ꯅꯃꯥꯗ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯑꯣꯏꯕꯁꯤꯡ ꯌꯥꯎꯁꯤꯟꯗꯨꯅ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯂꯅꯥꯏꯒꯤ ꯂꯟ-ꯊꯨꯝꯁꯤꯡꯗ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯜꯂꯛꯂꯕꯗꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯔꯥꯏꯅ ꯂꯧꯔꯣꯏ꯫ CM ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯀꯜꯂꯤꯕ ꯚꯦꯂ꯭ꯌꯨ, ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯗꯤ ꯔꯥꯏꯠꯁꯤꯡ ꯑꯁꯤꯒꯤ ꯏꯊꯤꯜ ꯃꯤꯌꯥꯝꯗ ꯅꯤꯡꯊꯤꯅ ꯂꯩꯍꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ CM ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯂꯣ ꯑꯦꯟꯗ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯐꯤꯌꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯗꯦꯒꯤ ꯊꯧꯔꯝꯗ ꯋꯥꯐꯝ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ M. ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ M. ꯕꯤꯔꯦꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯅꯕ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯥꯡꯗ ꯃꯥꯁ ꯑꯦꯋꯥꯔꯅꯦꯁ ꯆꯠꯊꯕ ꯃꯊꯧ ꯇꯥꯏ꯫ ꯏꯁꯇꯦꯠ ꯑꯁꯤꯕꯨ ꯆꯥꯎꯈꯠ ꯂꯝꯖꯦꯡꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯅꯕ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ, ꯂꯦꯖꯤꯁꯂꯦꯆꯔ ꯑꯃꯗꯤ ꯖꯨꯗꯤꯁꯤꯌꯔꯤꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯌꯥꯝꯒꯤ ꯏꯍꯧꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯝꯂꯗꯨꯅ ꯃꯤꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯏꯍꯧ ꯍꯧꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯌꯥꯅꯤꯡꯗꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯏꯍꯧꯒꯤ ꯅꯃꯥꯗ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯑꯣꯏꯕꯁꯤꯡ ꯌꯥꯎꯁꯤꯟꯗꯨꯅ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯂꯅꯥꯏꯒꯤ ꯂꯟ-ꯊꯨꯝꯁꯤꯡꯗ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯜꯂꯛꯂꯕꯗꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯔꯥꯏꯅ ꯂꯧꯔꯣꯏ꯫ ꯑꯃꯠꯇ ꯑꯣꯏꯕ ꯑꯃꯗꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯥꯒꯠꯅꯕ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯑꯣꯏꯕ ꯑꯦꯂꯤꯃꯦꯟꯠꯁꯤꯡ ꯃꯨꯠꯊꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯩꯇꯩ ꯃꯌꯦꯛꯇ ꯍꯟꯗꯣꯛꯂꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯦꯛꯠ 3ꯒꯤ ꯗꯤꯖꯤꯇꯦꯜ ꯏꯗꯤꯁꯟꯁꯨ ꯔꯤꯂꯤꯖ ꯇꯧꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯂꯣ ꯃꯤꯅꯤꯁꯇꯔ ꯊꯣꯡꯅꯥꯎꯖꯝ ꯕꯁꯟꯇꯀꯨꯃꯥꯔ, MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ, ꯑꯦꯗꯚꯣꯀꯦꯠ ꯖꯦꯅꯔꯦꯜ ꯂꯤꯂꯤꯟ ꯁꯤꯡꯍ ꯌꯥꯎꯅ ꯂꯩꯉꯥꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯗꯤ ꯂꯣꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯂꯤꯒꯦꯜ ꯁꯔꯚꯤꯁ ꯑꯣꯊꯣꯔꯤꯇꯤ ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ ꯈꯥꯡꯉꯕꯣꯛꯇ ꯂꯩꯕ
District and Session Court Complex Thꯧbalgi Conference Hallda 65 suba Constitution Daygi thorom pangthokkhre. Ngasi pangthokiba 65 suba Constitution Daygi thorom aduda Samon Ebzen District and Session Judge Thoubal Camp Chairman DLSA Thoubal Waikhom Tonel Maitei Judge Family Court Thoubal yauna maruoiba miyoi kayana saruk yaki.